CAB yauna state asida lairiba issue sing khananabagidamag invitation tawrakle Manipur lengak yauna manpack amasung all political party gi mihut singna hayeng numidang home minister ga unaragani haina chief minister na phongdorakli MPSC na English singani tara taruk ta lauba Manipur Civil Services Combined Competitive Examination da mai paktuna thabak changkraba MCS MPS MSS officer punna kuntra ga humdoi thabak tagi terminate tawkre Miyoi mapana saba kangbu ama hayeng Union Home Minister Amit Sahaga unaragani manpack amadi Manipur miyamna CAB gi mayokta lairiba asi mayek sengna khanghalagani hairi Chahi khudingi World AIDS Day gi thauram pangthoklasu state asigi oina ART gi stock watpana HIV positive oibagi chang wangkhalakli haina HIV ga mari leinaba thabak tawriba organization mangana pendaba phongdorakli amasung athingba kayagi marakta chatharakhiba Manipur Sangai Festival 2019 ngasi loishinkhre festival asi yengba lakpa madi stall hangbagi masing hanthabada Governor Dr. Nasma Haptulana nungnangba phongdokre Ma'am Bukurum Adom ne Briefs Impact News ni Irina Thingu Zamna Hauzi Punjas Fabugi Maroi Pausing Ma'am the Pizari. State asida issue sing khananabagi damak Home Minister ga unanaba formal invitation ama Ministry of Home Affairs gi lakle haina Chief Minister Nongthamba Bire na phongdorakli wafamasi Manipur lenga ki social welfare loishang na sinduna babu parada laiba Chief Minister Secretariat Hall da pangthokiba Pradhan Mantri Matru Vandana Yojana PMMVY gi manung chana chayolama chupna state sin bathungna chathagadaba Matru Vandana Shaptaha launch tawgi thoram da phongdokibani thoramadu da Chief Minister na makhata na hai Manipur lenga kyauna manpack amasung all political party gi mihut singna hayeng numidang pung taraga minute kuntra da state asida lairiba issue sing khananabagi damak laibak asigi home minister ga unagani unaba sida mapung oina CAB amasung naga issue na chingba yauna maru oiba issue sing gi matang da khanagani unaba sida saruk yaruna bagi damak state asigi all political party gi mihut sing amasung manpack da ai bacherol piduna officially invite tawrakre hairi Ayeng inungdang pung tara makhaida torokone aduna masida koi government gi side gi officially invitation loina haiba si da thajagre aduna invitation phangbibu in the larger interest to state thuman banina khara inconvenient laibe ai aduba ada laina ba phone ba kedongna ba ko ayamba arrange tore aduna safe phangbibu singna invitation phangbibu singna satlaga aikoi gi grievances mayam do punna hamin naruna ba hongdo minaruna ba na appeal tokjani ai samuk suyok jagani Nakalamaromda Chayolama Chupna State Sin Bathungna Chathagadaba Matru Bandhana Saptaha launch Tauraduna Chief Minister na Makhata Nahai Thauramasi Mapungoina Pradhan Mantri Matru Vandana Yojana Asi Karino Haibadu State Asida Lairiba Mipum Khuding Makta Mapung Oina Nupi Sing Amasung Mama Oibi Sing da Khanghanaba Pandamda launch Taubani Mama Sing Amasung Angang Shingbu Masama U Fahanba Amasung Hakchang Phaba Khunai Ama Ohenba Haiba Asi Scheme Asi Hagdokpagi Maru Oiba Pandamni Scheme Asi gi Matangda Concern DC Sing Amasung official Sing na Hena Checksina beneficiary Khuding Makta Amata Chithadana Phanghananaba Chapchaba Thaurangadu Lauhaningi Haiki Thauramaduga Mari Lenana Social Welfare Minister Nemcha Kipgena Hai Scheme Asi Nupi Oibi Singi Oina Yamna Kanaba Piba Scheme Amani Masina Miron Bising Yauna Mama Oibi Khuding Makta Machi Oiba Chinjak Pija Bangamgani Maram Masina Mama Oibi Khuding Makna Scheme Asi Kanaba Asi Laubiyu Haiki This program was launched in the year 2017. Till now, it has covered around 1.2 crore beneficiaries in all over India. But why today it is launching again as a week-long program? Because people are not widely aware and widely not getting the benefit, which is going to be given for them only. That is the reason why this 1 week long, from today on to the 8th December, we are going to organize it in every part of the state. Pradhan Mantri Matru Vandana Yojana scheme se ningtina implement to na bahot na gada department gi officer khak na tana I khoi khwai miyam gi achoba thodang le India da ngasi gi pregnant women amadi lactating mother singna machi leba chinja chaba phangdeba gi thenari ba awa ba singado ngasi PMMVY kimasina khaladan oira basu kokhan bangamna ni
MPSC na English singani tara taruk talauba Manipur Civil Services Combined Competitive Examination da mai pak tuna thabak jangkraba MCS MPS MSS officer punna kuntraga humdoi thabak tagi terminate tawkhre High Court of Manipur na haukiba October thada court asimakna pangthokiba exam amadi appointment order sing squash tawkhraba matung Department of Personnel na thabak jangkraba officer sing asi makhoi gi service tagi terminate tawre haina order thoklakibani Ningsing bayabadi exam adu English singani tara tereta haidoklaba matung exam adu buthakiba aspiring candidate singna exam adu da aranba thabak kaya chathare haiduna high court ta petition thagalakpadagi matam kuina case chatharaba matung exam amadi appointment squash tawbagi order pikibani ngasi Department of Personnel dagi tholakpa order gi matung inna High Court of Manipur na order amasung Supreme Court ta candidate singna tharakiba special leave petition kaglakpadagi Order adugi matung inna exam notification, exam appointment order kakpada natana thabak sing adusu terminate tawbani hairi. Manipur People's Against Citizenship Amendment Bill 2019 Manpack ki convener Yumnamcha Dilip Kumar na luchingba miyoi mapana saba kangbu ama hayeng Union Home Minister Amit Sahaga unaduna CAB gi matangda wari saragani haina Manpack ki maikai degi thamlakli ngasi kwa kaithel da leiba amuko gi office da paumi singa unabada Manpack ki convener Yumnamcha Dilip Kumar na phongdorakpada Home Minister ga unanaba ngasi official oina che lakpadagi Manipur miyam gi apamba adu khanghalunaba wari sananaba thaurang tawrakibani haiki loinana Manpack amadi Manipur miyamna CAB gi mayokta chap chana leiriba si Home Minister da mayek sengna khanghangani haina su mahakna phongdokhi Delhi gi damag Imphal thadok tringai Manpack ki kangbu aduna hayeng ayuk khwairambal kaithel da jatuna ima singdagi yaifa thaujal nigani loinana hayeng numidang gi pung 10 ga minute kunthra da wari sanagadoriba asigi mangoinana numidang gi matamda Manipur da leiriba miyamna yumthong khuding amadi laikai gi club na chingba mafam singda maira thanbiduna wari sanabasi mai paknanaba Thoni biu haina su Manpack ki maikai Manipur ki miyam da pauzelakli loinana Manpack core committee member oiriba Muhammad Khairuddin Saha Moijing Mayumna Manipur da leiriba Muslim lining chatpa miyam na hayeng ayuki lai khurambada wari sanabasi mai paknaba thauja thoni biu haina su appeal tawrakli ngarang mukti confirm tawde adubu ngarang numidang da hape tharkani haibagi pawma phangmadagi ayukta akoida invitation oina lae hairiba invitation si hayengi tang ahumgi numidang pung 10 makhaida Home Ministry ga unabagi wafam asi thambirae aduna Manpack ki maikeidagi akoi mioi mapan na sabat timmama chatkani hanna Union Home Ministry na akoigi importance si khangbi dabra natragana kariguma makhal gi wakhal ama leiramagashu makoina amu realize tawraktana hojik invite tawrakpasi adum taramna boi Manpack na kaidongwenda su miyam gi apamba do tungoina jaroi Manipur government ga amasung India government ga akoina wari sanarpa matamda su any sort of compromise ama tawba gi wafam da hojik phawgi oina di leitri hairiba akoigi oiba one line demand di no to share bi haveni Ministry of Women and Child Development ki makhada District Administration Kakching na sinduna Pradhan Mantri Matru Vandana Yojana PMMVY Kakching District tasu DC Kakching ki conference hall da haudokre loinana PMMVY gi manung channa Asha worker Angalwadi worker sing yauna bhab tamina bagi thoram amma oina Mantri Vandana Viksu haudokre Thawal District tasu Pradhan Mantri Matru Vandana Yojana PMMVY District asigi Deputy Commissioner N Bandana na launch tawkre Pradhan Mantri Matru Vandana Yojana PMMVY launch tawbagi thawramadu District Administration Thawal amadi District Project Officer ICDS Thawal ani na sinduna District asigi election counting hall da pangthokibani nupi oibi sing maru oina miron bi amadi mama oibi singda Kanaba piga doriba scheme asi haudokpagi thoram aduda Anganwadi gi member amadi asa worker singsu sarukyaki
Chahi khudingi World AIDS Day gi thauram pangthoklasu state asigi oina tatana anti retroviral therapy ART gi stock watpana HIV positive oibagi chang wangkhalakli hidak asi stock ta leitabagi chap chaba maram thidoktuna sangtainanaba lengak amadi HIV ga mari leinariba organization singna punna hotnaminasi haina organization manga haibadi MNP Positive Care Foundation Saso Kripa Society amasung kongi maikaidagi lengaki pukning chingsilakli Manipur Press Club ta organization manga asigi mihut singna paumi singa una bagi thoram aduda organization sing asigi wangangloi oikiba L Deepak Kumarna English singani supna amagi census ki matung ina state asigi oina mioi lising kuntra mathoiga jamnga nifumapal tamthiraba laina asina nare haiba report lairabasu supnagi mioi lising tara humdoiga humbudra manga khaktana ART hidak chabana lemhauriba sing therapy asi chathadre takpani Nakogi guideline gi matung ina yamdrabada ART hidak asi tha taruki mathakta stock ta thamgadabani haiba niyom leirabasu state asigi oinadi tha amada stock amurak anirak watpagi awaba thengnari haiki mahakna makha taraduna malemgi oina Englishing ani kuntra fawbagi manungda laina asi maru phangna muthanaba hotnariba sida state asisu chauna yawba ngamnaba hidak marang kaina phanghananaba lengakna achauba thodang lobiu haina phangdoki The epidemic is new to them. Some say high already. Adu akhoi dadi siba na bagi khongjang da leibani na ngasai gi pose machuta na kitang sala lingba ngasai gi mi lising kun ama cha de bido maju kamaina thidok kadino haibigi problem ama yat kadabani ani subuda chawa hawraba kanggu singse virally depressed aunabagi da makta akhoi chang nai na pizaba madraka oi akhoi gi manipur da khiliba city4 council emergency yam all oiri around 2004-5 adai degi ni se aduna hauji 2019 yore ado sigi maintenance na karam mamongda leiri bino engineer leiti District AIDS Prevention and Control Committee Imphal West na sinduna ngasi World AIDS Day gi thauram TZ Higher Secondary School da pangthokre Communities make the difference haiba theme da pangthokhiba thauram aduga mari lenana Imphal West ki DC and Pravinna phongdokhibada Manipur lengakna Englishing ani kuntra fawbada Manipur dagi HIV laina muthatnaba hotnariba asida aikhoi pumna makna saugatpham thoi loinana inkhalakliba lairik hairaba naharo singnasu AIDS haiba laina asigi maramda miyamda khanghanba achauba thodang ama longminasi haina appeal tauki Tongan ba demand sing taladuna Janims Hospital ki nursing na ngasidagi hauduna thabak lepagi khongjang changsin ba hokre lenga kamadi mari lenaba authority na taliba demand sing thabak to onthok triba fawba khongjang changsin gadori khongjang asigi saruk ama oina ngasi hospital asigi campus ta nursing na sintha leptuna wakat mifam phamki hospital asigi nursing na taliba demand sing ki manungda phangpham thokpa grade pay semdokpa pension scheme ki matangda athubada lenga ki cabinet mifam phamduna ayaba piba Uniform amasung nursing allowance ki ayaba pibana chingba yauri hairiba demand sing asi haukiba kumja English sing ani taratagi tanduna lakpani madugi mathakta lenga ka yana cherol marirak inaba fawba laikhrabani adubu demand sing asi lengakna pigani haiba thajaba pikhrabasu ngasi fawba thabakta onthok pidre haina paladuna demand phangdriba fawba khongjang changsin gani haina Nurses Association TNAI Janims Unit ki Joint Secretary PIs Janapriyana Fongdorakli. Rectification of grade gi order thokpa aduga ngasai cabinet pass of dadana lairiba all pension scheme MSCP adagi nursing allowance uniform allowance singina cabinet pass over required oiraga lairi masi kaino sisu cabinet yam thuna pass tok thokpidana agi rectification of grade pay sisu akhoi satisfied level da tawdana pangdok piraga cabinet pass tawraga akhoi da order issue tawbiyu haibani akhoi na haijeri basi adubu government side tagi akhoi da second table to ama kobirakani na haibi hi adubu kobirakte huji akhoi nupi nga na number profession nina koi si yam na matu son badang na tawre koi bu second table talk su ko birakte masireida akoi gi apam bagi kaino da order se thopi raktra di mayam da koi hangni mayam yabra yadabra na mayam na yare koi hanjan gani mayam na yadre koi adum makha chathadana tawjagani Manipur da lairiba laikai gi club amasung maira paibi singna laikai adu da thokpa
अमोटपा थबकसिंग लोटसिंदुना थंबगी महुता अरानबा थबकसिंग अचुंबा माइकैदा पुरकनबा होटनमिनसी हाइना मणिपुर स्टेट विमेन्स कमीशन की माइकैदगी अपील तौरकली लोइनना मणिपुरदा थाइनदगी चटनदुना लाकपा इपा इपुसिंगना थंबिरंबा चटना कांगलोनसिंग ngасigi khunai asida leiriba nupa amasung nupi singna ngakna chatpa ngamlaktabadagi khunai asi mangtharakle haina nupi lup kayana pendabasu phongdorakli hiramasiga mari lenana singjamai chinga makhongda leiba Manipur State Women's Commission ki Commissioner Dr. M. Binota gi yumda lamdamasigi tongan ba nupi lup ki luchingbi kaya yauna paumi singa unabada Dr. M. Binota na phongdorakpada Manipur leiriba nupa amasung nupi sing maru oina mayum palaba singna khunai asigi chatnabi amadi lobu ikai khumnaba walakpagi mami chauna tare mayum palaba nupi singna karishu khangjadaba naha oiriba nupa kaya launam langda thuhanduna senda lambi oina chathabagi case kaya commission na thengnare masina maram oiraga khunai asida chauna mangjaba kaya pirakli maram aduna makha tana asigumba thodok sing asi thoktanaba lengak na semliba lo amadi khunai gi chatnabi sing miyam na ngak na chatmina si haina appeal tawrakli lamchat molakpa nupi sing se akhoi makoi bu hundok pa yade makoi bu akoi semjan modify tawbiba correction tawba akhoi gi ithau ne akhoi na correction tawna na bu hona jarak pada amadi makoi bu afaba lambi ma purak na bu hona ba matam sida akhoi gi laikai gi mara pai bi club singna amot pu du bu tawrai ba ain gi thungda chatha jarai ba thabak khudimak amadi niti niyom naina lakjari ba sarkar gi oiba anoba pandam seisida masibu lana onna bagi hona birakpa achuki matik nungai jade masi tawdana ba yamna mingsat laina Manipur da tholakkiba maira paibini masibu aranba mongda sijanna bidana lamchat mosalakpa nupi singbu correction tawbiba makoibu losan bidana makoibu achumba lambi amada lakna na ba hona hanbada maira paibi singi club singi thodang yabiu nupi singna chaliba lamchat nupa singna chaliba lamchat nupi na nupa bu kashoidana khalakpa nupa na nupi bu kashoidana khalakpa se matung mana amo hana aikhoina omor oidana leigadaba nate matang kharagi taibang lila sanaba lakpani haiba wakalon ji khallaga ahal laman gi thaksi raksi aina tambira थाइनगी इपा इपुना तंबिरप वाखलोंदो अमुक हनन हाउना वाखन सिंझलगा मदुगी पोतुदा अखोय सटमिन्नबदो पामी पाउमी सिंगा उनबा दुदा पोइरै लेमरोल मैरा पाइबी अपुनबा मणिपुर ऑल मणिपुर तमी चिंगमी अपुनबा नुपीलुप नुपी समाज अमसुंग ऑल मणिपुर स्टूडेंट्स गार्जियन एसोसिएशन के प्रेसिडेंट सिंगना सरुक यादुना मणिपुरदा युम पालबा नुपा अमसुंग नुपी सिंगना चटनबीगी वांगमदा तौनिंगबता तौरक्लिबा असिगी मतंगदा वाफम क्या फोंदोरखी नुपी समाज के प्रेसिडेंट टीएच रमनीना मणिपुरदा हौजिक लेरिबा नुपा अमसुंग नुपी सिंगी लमचत साजत सिंग असि यानिंगदे नुपा सिंगसु नुपीबु हंथना येंगबा थादोकपगी मतम ओइरे नुपी सिंगनसु मसागी इज्जत ngakna chatnaba hotnabagi tangai fadaba matam oire haina phongdokhi loinana all Manipur Students Guardian Association के प्रेसिडेंट एस सुमतीना मामा मापा ओइबी सिंगनसु मचा ओइबा सिंगबु स्पेशल केयर लौबिदुना खुनाई असिदा ताबा नुंगाइतबा थौदो वाथोक सिंग थोलक्तनबा होटनमिनसी लेंगा की मपी मपा ओइरिबा सिंगनसु खुनाई असिगी चटनबिगी मायोक्ता थबक थौरम कया चथरकपा तारगदी लोगी एक्शन लोकल हनिंगबगी अपामबसु फोंदोरखी नुपा सिंगा जो खोई की नुपी सिंगी इज्जत कनबियो नुपी ना से मसाई की इज्जत कलु मीना मीबु वारक मंगमदे मसाना हई फते दे खांगो नुपी अमदा कयाम कन्ना इज्जत तौरंगे न हाय बंदा इहाल हान बदा हाय बचलेबा अदे सकंग मखंग ना बाय ना मुक्चली अदगे अमु याथंग धाबाय ना मुपुई अदगे वारोय पोलय ना मुपुई अदगे हईगे पोलय ना मुपुई अदगे लुहोंग बदगा दे मंगा लखते लुहोंगेबा अदो इपाई माना पिंदरा मे अदगे जनगाक चन्नयबा सरकारना मोट पदगी प्रजा मोट ले हाइबसु याय अदुगा हौजिक थिंजारगदी रेस्टोरेंट असai नियम की मखादा लहनिंगी मौ लेसाबी पाखंग अंगांग मचा इनके लाइफसे रेस्टोरेंट से लोइनब कनु तवे फजब मफम येंगा लोकताक पातसु फजब रेस्टोरेंट फजब सेम याय ओपन ओइबा द पाम अदुना तब हौजिकांगी खर चथरगा फमुंग थाबा रेस्टोरेंट से मसी थिंजन पामी मा कोइना लेबाक्सिगी मपी मपाने न लेरकांदा ngasi समाज सिदा आइनगी मथकता कनासु लेते हाबिसे काउथोअकांदा आइन बुलाना सिजितनरगा समाजगी लेरिबम चटनबिसुबु सिंगनर kanda thola iba thodo wa thok thinga se masi sakti paiba oiraga su ai legally masi ain gi thongda no commission na oiraga su masi sabchaba action lahonningi matungda amo hanna thoktana bagi damakta aduga leijadaba kanagumba mi amadana ain gi sabchaba action lawba aduga sakti paire hairaga na ain sibu hekta namdharaga ain chanadaba leba amagumna namjanba se masi gi thawong sing je tobiganu Manipur Peace and Integrity Mapi Council Sinduna Nongmagi oiba
खोइलोइबगी ट्रेनिंग प्रोग्राम अमा दिसंबर अमदगी टेक्नोपल डिस्ट्रिक्ट की मनुंग चना लैबा हाइकक पोकपी विलेज ता पांगथोखरे हाइना मपी काउंसिल थादोरकपा चिरोल अमदा खांगहलकली IPS ऑफिसर साधुना फेसबुक मैसेंजर की खुथांगदा नुपी कयादा मैसेज थाजिंदुना खुदोंग चाबा लौनबा होटनई हाइबगी मरालदा नुपा अमा थौबाल पुलिस की साइबर क्राइम यूनिट न फागतले फारब नुपा असी इम्फाल ईस्ट डिस्ट्रिक्ट की इरिलबुंग कालिकादगी खानम प्रशांता चही कुनगमंगा अपोकपा ब्रोजेनी फारब प्रशांता असी महाकी मथक्ता लोगी ओइबा खोंगथांग लौखतनबा विमेन्स पुलिस स्टेशन थौबालदा खुदसिनखरे प्रशांता असी इंग लिसिंग अनि तरा निपान दसु एसपी साधुना नुपी कयादगी सेल लौथोकलंबगी केस अमगा मरी लेनना साइबर क्राइम पुलिस स्टेशन मणिपुरना फारुरे हाइरी क्लास 10 अमदी 12 थागदबा महिरोई सिंगी ओइबा नुमित निफु मंगानी गी स्पेशल फ्री कोचिंग कैंप अमा चटलिबा था सिगी तांग तरुक तगी एन तोमचा हायर सेकेंडरी स्कूल दा हौरगनी हाइना कांगलेपाक स्टूडेंट्स एसोसिएशन केएसए गी चेरोल अमना खंगहलकली मिनिस्ट्री ऑफ सिविल एविएशन गवर्नमेंट ऑफ इंडिया ना इम्फाल मदले डायरेक्ट फ्लाइट सर्विस असी था अनि फावगी मनुंगदा हौरबा याई हाइना स्टेट गवर्नमेंट ता थाजब पिरखरे हाइनी इम्पैक्ट न्यूज ने फंगबा पावदा सिविल एविएशन मिनिस्ट्री ना इंटरनेशनल उड़ान स्कीम की मखादा इम्फाल मंडले सेक्टर बु फ्लाइट सर्विस की खुथांगदा समनहनबा हाइबासी ख्वाइदगी मरु ओइबा थबक अमा ओइना पाइखलकनी सेक्टर असी समनहननबा एयरलाइंस खनबगी बिडिंग प्रोसेस असिसु था अनि फावबगी मनुंगदा लोइशिलगनी हाइबगी थाजबसु पिरकले हाइरी महौशा अमदी खुदसेमगी खुदोंग थिनिंगाई ओइबा थौदोकसिंग थोरकप मतमदा लौखतकदबा चेक्सिल थौरांगी मतंगदा ट्रेनिंग कम ओरिएंटेशन प्रोग्राम अमंगसी लमलोंग हायर सेकेंडरी स्कूल दा पांगथोखरे हाइरिबा प्रोग्राम असिदा इम्फाल ईस्ट की स्कूल यांखैगनी थोइदगी लाकपा ओजा अमदी महिरोई सिंगना सरुक याखी मणिपुर लेंगा के एजुकेशन एस अमदी समग्र शिक्षा मणिपुर अनीना खुदसनदुना पांगथोखिबा प्रोग्राम असिदा मणिपुर फायर सर्विस अमदी इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच की थौमिशिंग महौशा अमदी खुदसेम की खुदोंग थिनिंगाई ओइबा थौदोक थोरकपदा करमना चेक्सिल थौरांग लौखतकदगे हाइबगी मतंगदा डेमोन्स्ट्रेशन उठकी थौरम असिदा सरुक याखिबा एजुकेशन मिनिस्टर थोकचोम राधेश्यामना असिगुमलबा ट्रेनिंग कम ओरिएंटेशन प्रोग्राम अमा पांगथोकपा असि यामना अफबा खोंगथांग अमनी मसिना महिरोय अमदी ओजासिंगना लाइबक थीबा थौदोक थोरकपा मतमदा कानबा पीबा ngamlagani अमरोमदा मार्क फंगनबा खकी क्लास मनुंगदा महै तंबीबगी महुता मफम खुदिंगदा चतुना मथौ ताबा पोत्सक सिंग उतुना प्रैक्टिकल तौरगा तंबियु हाइना सरुक याखिबा ओजासिंगदा अपील तौरदुना महै हाइबसी ताकथोकपदा अमांगबा लैरोय अखंगबा खुदिंगमक ताकपियु हाइना सुहाइखी How can we make classroom transactions interesting? For example, plants, trees, animals, insects, this is called trunk, the branch, leaves, petal, sepal. Reinforce to live a meaningful life, prepare that is called education. Prepare classroom like हौखिबा नवंबर की तांग कुनमरीदगी हौदुना चथरखिबा तरा सुबा मणिपुर संगाई फेस्टिवल ngasi numitang palace compound da laiba bhagyachandra open air theater da loishinkhre मखल मथेल कयागी मचू ममेल गलोइनना लोशन किबा फेस्टिवल असिदा सरुक याखिबा गवर्नर डॉक्टर नाजमा हेप्तुलाना मणिपुर बु मालेमदा मसक ताकलिबा फेस्टिवल असिबु येंगबा लाकबा मियोई सिंह वाटखिबा मसुंग स्टॉल फंबा सिंगी पोटसीट हंथखिबदा नुंगनांगबा फोंदोखरे असिगुंबा थोंग असि लाकदबा मथंग चही सिंगदा थोखंदनबा मरीलेनबा अथॉरिटी सिंगदा येंगसिननबा अपील सु तौखरे नुमित मापनी चुपना चथरखिबा फेस्टिवल असिदा गवर्नर ना हाइखिबदा संगाई फेस्टिवल ना मणिपुर की इना खुलबा ट्रेडिशन अमसुंग कल्चर बु मालेमदा हेना मसक खंगहनबा ngamle मधुगी मथक्ता लमदम असिगी हैंडलूम अमदी हैंडीक्राफ्ट की पोथोक सिंग योखतपदा चाउना मतेंग सु ओहले हौखिबा चही मरी मंगा असिदा मणिपुरदा टूरिस्ट लाकपगी चांग यामना वांगले हाइना पल्लदुना मसागी ओइबा पोथोक पुथोकपा ngamjadaba मालेमगी लेबा कया टूरिज्म की मतेंग खक्तना इकोनॉमी ओइनरी
Asigumna Manipur su tourism ki potential ki mattingna masagi economy oinaba hotnagadabani amaromda mapalam gi miyoi singna Manipur gi phajaba amasung human resource ki maramda khangdabadagi law and order gi phibam yamna phattabana phatana khanabagum tauri masina maram oiraga tourist kayana Manipurda lakningtabagi maram amasu oihale haiki. I am told that this year the number of visitors and the sale during the festival is lower as compared to the previous year. This is despite better publicity and creating more festive mood at the venue. The concerned agency should look into this and ascertain that the reason and come up with appropriate response so that the next year such issues are readdressed. I am happy that due to the public demand of the people, it has been extended, the festival extended 2 more days. Sangai Festival Loishinbagi Thoramda Saruk Yakiba Chief Minister Nongthavam Birena Kangbu Kharagi Athingba Marakta Sangai Festival Mai Pangna Pangthokiba Sida Saruk Yakiba Miyam Amadi Sililang Libasingbu Thagatpa Wafam Thamki. Chief Minister na makha taraduna issue amagi khudong chadaba haibasidi mafam khudingda thokpani adubu lamdam asida lakliba malemgi miyamgi mamangda phajadaba uthokpadi tauroidabani haina Sangai Festival boycott tawkhiba singda nakoina na pautak pikhi. Festival asi chumnagi festival nate Manipur bu masak taknaba amadi ching tamgi mari hena chetsinabani maramaduna festival asibu yengba lakhiba malemgi miyambu lamdam asigi miyamna taramna okpidrabadi Mathangi Sangai Festival Singda Lakningloi Haina Fongdoki. Fightings and a misunderstanding is always everywhere, even in a small family, even my family, anybody's families. But we did not show it to the publicly. What I want to say, what I want to appeal to the people of the state, problem is everywhere. But when a visitor comes, when an outsider comes, we should keep it aside. Akoi uloi da wani haibani da. Akoi kanari balai nari wasi. Nakan da thamakan da akoi afaba da ulaga nooga akoi bu receive to kaisa. Akoi culture wani la. The humans akoi ki habit, akoi ki nature ne. Madu wat pa da unta way. Manipur gi puwariga sagona duna laklaba wangkhai thangapat matamasiga chunaba moongda semgatlagani haina Chief Minister Nongthabam Birena Fongdokre wafamasi tara suba Manipur Sangai Festival gi manung chana wangkhai thangapat ta pangthokpa hiyang tanabagi thoramda haikibani Tourism Department na sinduna pangthokiba thoram aduda Chief Minister na makha na haikibada thangapat gi hauzik leiriba phibamasi yamna phibam phatre Pat asida mi kumbada hangoiba faunariba asi leitananaba lengak asina akhanaba thaurang amagi makhada semgatnaba hotnagani loinana Manipurda haukiba chahi khara asida mafam marang khangdana tauba irangda micham miyamna yaushinbagi chang asi yamna hanthare asigumba miyamgi khongthang asina lamdam asi chaukhatpa lamjelda khumang chausinba ngamle masigi mathakta mapalamdagi lamkoiba lakpagi masingsu nongmagi hengalakli Masi makata na shu lamkoiba hena laknaba miyam na mating pangbiyu haiki ngasigi hiyang tanabagi thoramadda lengak asida yauriba tongan ba MLA kaya na saruk yaki loinana thangadagi lakpa hi thoba kanglup anina athoi ahen tanaki Bharat Samvidhan gi matung inna election daurkanda vote kaba mi singduna neba pulga sarkar semise vote pobuna semdamni vote pukar ga prajana yaraga thagat pusingduneba sarkar semise adu sarkar prajana yadadna lehurbu singdunong punsalakanda sarkar je thabak ta hondana bu khone koi di uji strike bansi tawbosi praja se tholaktrabni ji praja tholakta na mi punbu mafam akoi kai thel gumada pulop sangsalaga hora adagi school tamung gumada cha hora tawler mi thokraba maramni mi bhatare boji leba kai ne ne kanano leba thugai de ka thong sing ne sine ha leba thugai ne ba kanano da tholo ba ji kanano koi ma na kana lepa ka thugai ngam gi yang si khumya koi me am le ni madugi spiritual living ne ba koi shu Nakalamaromda Sangai Festival boycott tauna lengak na ngami haiduna wangkhai thangabata Sangai Festival gi saruk ama oina hiyang tanabagi thoram pangthokibada laikai adugi akoibada leiba miyamna lengak ki thawangbu yaningdaba fongdokladuna wakat nifam phamkhre wakat nifam adu wangkhai puja lampak Women's Welfare Organization Maira Paibi Chaukhat Khongthang Nupilup YBO Club amasung Paradise Club na chingba tongan ba lup kaya gi luching makhada ima ibel kaya na saruk yaduna Wangkhai puja lampak mamangda chathakibani
Naga Pistok CAB Sigi Matang the Autonomous Naga Council Kaina Huji Torkani and Haiban Nunang Basima Pokotagi Aquina Masimam Sigi Ihosi Aquiki Kolausi Lauzebani. Lauzing a Marak says the Tangapat says a Quigi Hiang Hirin Tana Salakpa, the Gi Quigi Tam Sangdorakpa, see a Quay Pamzade and Yaning the Queen Pamzes. Manipur ki rock band Innocent Eyes na Red Ribbon Manipur Idol 2019 ki title lobangam kibaga loinana notice Battle of the Band 2019 da Manipur represent tauduna saruk yagadauri Manipur State AIDS Control Society Max na sinduna Music Against AIDS haiduna Red Ribbon Manipur Idol 2019 ki grand finale ngarang ahanba Manipur Rifles ki ground da pangthokre Manipur ki oina district tagi khangatlaba rock band taruk na saruk yaduna pangthokiba Battle of the Bands star Innocent Eyes na Red Ribbon Manipur Idol 2019 ki title adu laukibani loinana lakliba December ki tang 19 da Manipur na yumbu oiduna Palace compound da laiba boat ta pangthokadoriba notice Battle of the Band 2019 da Innocent Eyes na Manipur represent tauduna saruk yaragani Manipur State Sumang Lila Council ki Management Committee ki Anoba term ki nauna thabak pugadaba office bearer sing khankre Council asigi hana apunba member kuntra ga manga lairamba dugi mathakta Anoba member nifumathoi hapchinduna Council asigi apunba member humbudraga taruk sure hairi Hiram asigi matangda iboyaima Sumang Lila Sanglenda Paumi Shinga unabada Council asigi President M Purnimashi Laimana Fongdorakpada Lila Tauzariba Chahi Humpugi Mathakta Lairiba Artist Singda Pension P Naba Amadi Sumang Lila Asi Hena Chaukat Naba Taurang Kayashu Paikat Lagani Habagi Thajaba Fongdoraki President gi hamda wangang jariba M Purnimasi Laima Samana President Wizare aduga Senior Vice President Wina L Tomba Singh adagi Jiten Kumar Naurem aduma Muktabali Laima Haibasna Vice President ahum si hapsare aduga General Secretary da koi Y Nilasandra aduga Joint Secretary da L Susila aduga ta Y Sumita masima koi Joint Secretary da hapsare Treasurer na koi hanasu adum oiramba L Premila Laima da Treasurer dum hape Deni Lingma bamsina koi Assistant Secretary Program L Boyna Assistant Secretary koi Publicity Sima hapsare Ziribam District ki Manung Chanba Boro Bekra Sub Division ki CD Block ngasi MLA Asabuddin na sangaduna miyam da khutsinakre CD Block asi Public Works Department Government of Manipur amadi Department of Rural Development and Panchayati Raj anina mafam adugi administration gi damak sabani CD Block sangabagi thauram aduda MLA Asabuddin na hangdokliba CD Block asina lamdam adugi miyam da chauna kanaba piragani mafam adugi miyam na thengnaramba khudong chadaba kayasu kokhalba ngamlagani haiki thauram aduda district adugi DC yauna miyoi kayana sarukyaki Thama chupna chathagadaba intensified mission Indradhanush 2.0 ga mari leinana ngasi morigi Muslim lekaida immunization tawbagi thauram pangthokpa hokre thauram adu Family Welfare Department ki meeting makhada Primary Health Center morena sinduna pangthokhibani chahi ani gi manung da leiba angang nifuni thoida polio vaccination tawki thauram asi ngasi dagi numit 8 ni leptana chathagadaba thauram amani loinana hairiba thauram asi Tha khudingi numit 8 ni leptana chathaduna angang singda polio amadi masiga mari lenaba laina kaya muthatnanabagi damak India lengak na paikhalakpa khongthang amani haina Primary Health Center Moregi MO in charge KH Santi Kumar na phongdokhi Masagi anaba amana haugat kangkhatpa ngamdana lairaba Manipurgi ipomgi saknairaba artist Laishram Kunjaras yauna miyoi ahumda hingminashi aikhoi haina mingthonba loop amana tengbang pikre hairiba loop asina Imphal West ki changangai makha laikai da leiba ipomgi artist Laishram Kunjaras ki mayumda chattuna sel oina lupa lising manga tengbang pikhibaga loinana mahaki punsina hingliba fauba tha khudingi lupa lising ama pension oina piragani haibagi thajaba pikre loinana malom awang laikai dagi Magini haibada kana laijadraba differently able person amasu oiriba soibam jiten amadi
Wangkai Tokpram Lekaidagi, differently able person, Irengbam Ebethoi Anibu, lying Lagani Hainasu, Masamasagi Mayum the Chatuna, Loop Asina Tajaba Piki. Senapati District ki Sangkhumai village ta ADC member EMA Rangna playground ama sangakre high riba standard playground asi ADC member A Rangna Sangkhumai village ki miyam da khudol tamkibani ngasi playground sangabagi thoram aduda ADC member Rangpung John SDO Wilong SDO Chilawai Faibung MKS SDSA Wilong amadi Maramgi Luchingba Singh Yauna Mapamadugi Miyam amadi church ki leader sing na sarukyaki loina na ngasigi thawramaduda Mapamadugi mahiroi kayana jagoi isai su utki Sky Foundation Thobal Moizingna Lamdam asida leiriba lairaba sotharaba miyam gi damakta yaifa thaurangi thabak paikhalakpada kanagumba miyoi kharana foundation asigi mingchat thihanaba honarakpa amadi masibu media gi thongda hablakpa laibak thibani wafamasi ngarang foundation asina sinduna Thobal Moizing community hall da pangthokpa miyam gi mifam amada saruk yakiba tongan ba civil society gi mihut singna phongdokhibani loinana mifam aduda tongan ba warip kaya su lauki warip sing adugi manungda समाज की अफब थबक तौरक्पा मियोई सिंह अमदी लुप सिंहदा मिंगचत थीनबा होनरक्पा सिंह मियाम हुपना थिंगमिननबा MADA गी लेटर हेड सारगा मिंग लोटलगा स्काई फाउंडेशन बु अमदी एडवाइजर बु मिंगचत थीहनबा होनरिबा मियोई सिंह मियाम पुन्ना थिदोकलगा मियाम ममांगदा मियाम खंगना मोइजिंगी CSO सिंगा वाखल तामिनबा हाइबना चिंगबा सिंह याउरी Kuki Thadau Longi monthly bilingual magazine Zingwalpa gi Taranipan Suba anniversary thauram ngasi Kangpokpi headquarters da pangthokre ngasi gi thauram aduga mari lenana TL Khongsaida Zingwalpa Music Visual Award Kuki Khanglai Lompi KKL Zingwalpa Philanthropic Award S Molnom Village ta Zingwalpa West Model Village Award Onzamang Haukip Amadi KB Chongloida Zingbalpa Journalist Award Kutsinaki Kangpokpi headquarters ta laiba Good Shepherd English School campus ta pangthokpa thauram aduda Zingbalpa magazine gi Taranipan Suba anniversary gi commemoration plaque ama Kangpokpi town committee gi chairman na Maikum Hangduki tungda Zingbalpa gi editor Robert Hekai Kipgen na phongdorakpada Zingbalpa monthly magazine asina kumja English singani sumna magi December ani dagi Hogdoktringay mamangda Kangpokpi headquarters ta Kuki Thadau Longi oiba magazine amata maikai asomda phonglamde mahak amadi mahaka wakhal manaba miyoi kharaga pullaga Kuki Thadau phuruki oina akhanaba English amadi Kuki Thadau Longi oiba bilingual monthly Jingbalpa magazine asi phongba horaki ngasidi magazine asina Kuki Thadau society gi maru oiba issue kaya matam gi oina puthoktuna miyam gi mit mai oire adubu internet amadi mobile phone gi oiba Thaudok Khudaki oiba mapung faba pau kaya miyamda sandorakpa asina maram oire hairaga Zingbalpa magazine yauna media firm kaya da khudong chadaba kaya mayok na halle haina editor asina thamlakli अखोई थादो कुकी मरक्सिदा इंग्लिश गुम्बा नत्रना लोन अते पाबा ngamdeba mi gi damakta khanlega ko simdok rabmane इंग्लिश मैगजीन दे यामे अदु मणिपुर gi सु यामे अदुबो अदुगुम्बा पाबा ngamdeba mi gi खनला मरु ओइना दु खनलेगा अदु सेमबने अखोई gi सोसाइटी सिदा अमोटपा नत्रना करप्शन मयाम अदुगा सोसाइटी चावखत ngamdeba से करमाइना चावखत गदोब्रा अदुगा अखोई gi मरक्सिदा याम लाइबा मी सी मैम से लेरीबनिना अदुगी दमकसिदा करी कंट्रीब्यूशन तोरेदी याब्रा सी के यारंगे सी के खनबने समुराई लागपम सखेन बि शर्मना इबा क्वायोन बि हाइना मिंथोनबा लीला मचागी मणिपुरी लाइरिक अमा ngasi श्री गोविंद टेम्पल दा हौना बि मतुंग इना रिलीज तौख्रे हाइरिबा लाइरिक असि आइबा मसा यावना श्री गोविंद टेम्पल बोर्ड की पंडित संकल्प
B. Rajendra Sharma amadi Temple Board ki phamnaiba singna phongkhibani. Aiba sigi saireng na chom kauba saireng gi lairik amasu mamang da phongkhrabani. Hauzik sanabagi pauda IWL gi pre-qualifying round gi sarukama oikiba Tarasuba Amfa Senior Women's Football for BM Singh Trophy gi October 19 da Kumal Lampak Artificial Turf Ground da sanakiba manga suba league aduda MPSC amadi Kripsha Nauremthong anina lamba taunnakiba match adu loiraba matung Amfa Executive Council gi member ama oiriba L Chauba Debina match adubu conduct tauriba referee and ibungoda sanabagi chana kanglon thugaiduna chathakiba thabak thong sing aduna maram oiraga November gi tang 19 da football referee welfare committee Manipur na laukiba warep ama amfada pishinduna numit mangani gi manungda amfana thokiba thaudok adugi matangda achumba wayel ama bibinaba haijaki adubu amfagi maikaidagi paukum amata piraktabana maram oiraga ngasidagi hauna amfana sinba match singda makhatana football referee welfare committee Manipur na saruk yararoi haina cheksilwa ama thamkibaga loinana wafam asigi matangda committee asigi chairman M Meghona thaudok asina maram oiraga Manipur gi football ihauda yamna laibak thiba thaudok ama oirabasu referee singna laurakliba khongthang asi karigidamak lauraklibano haibasi maikai kayadagi nainaba yaba wafam amani hairi Manipur gi football masana bu pamjaba miyam gi mafamda thamki referee singi interest sokpa thabak sing tawrakpada matam zana emphana referee singbusu secure oiba mongda matung tawrakpa tournament singda saukhatna nabagi damakta khara hena mangam chana pangthokpa ngamna bagi damakta tawbam thoktaba thabak sing thawong sing babok na official na natraga any outside agent kaya amana field changaktuna interrupt torpa matamda emphana lobam thokpa action sing matam zana lauba haibase khanjai emphagi executive committee gi members singi marakta gi phauba thoningdaba thodokta involve tawsilla e haibagi akoi section waron FRWC na mangjauna pijakraba phawbada action natraga sokos notice na singba thabida bra haibagi nungnangba leibadagi asiguma khongthang sing asi lokhalakpani BSF ki Yankhai Manga Suba Raising Day Gambari Lenana 182 Battalion BSF Koirengai na Sinduna Imphal East District ki Haingang Police Station na konba Koirengai Football Ground da friendly football match ama sanakre 182 Battalion BSF ki Commandant Nitin Gupta ki meeting makhada BSF team amadi Koirengai Youth Football Association KYFA ani ki marakta chathakiba friendly football match aduda KYFA na Panjil Mari amada BSF pu maithiba piki New Delhi gi Talkatora Indoor Stadium da hokiba November gi tang mapandagi tara fawba chathakiba ahanba India Open International Taekwondo Championship ki Niputaruk Suba Juniors Female da gold medal laurakrabi Kangabam Rosie Okpugi thoram ama pangthokre Kaisampata laiba Republic Party of India ki office da pangthokiba taramno okpugi thoram aduda RPI Manipur State ki President Thaunaujam Maheshna Kangabam Rosie da achamba khudol tamduna pukning thogatki yam nungaizaba yam proud moment ama oy tasena koi gi damakta di haitare maramdi kai gino haiba matam tasena husi youth haurak liba kaina amana sumaina koi goal ga loroktana koi ke samthong constituency ogena tasena ke samthong constituency di tasena koi gi di imung manung ni ada imung amada gi sumaina koina goal ga lorok pase tasena koi gi di yam chauthok jaba proudly yamna koi fauzai aduna tasena yamna hena hoda ninge asidagi su goal matang international da su lorok ngam oishano Arabada bulletin se headline samana me amda thamjari CAB yauna state asida lairiba issue sing khananabagi damag invitation tawrakle Manipur lengak yauna manpack amasu all political party ki mihut singh na hayeng numidang home minister ga unaragani haina chief minister na phone dorakle
MPSC na English Singani Tara Tarukta Lauba Manipur Civil Services Combined Competitive Examination da Mai Paktuna Thabak Jangkraba MCS, MPS, MSS Officer Punna Kuntraga Humdoi Thabak Tagi terminate Taukre. Miyoi Mapana Saba Kangbu Ama Haying Union Home Minister Amit Saha Unaragani Manpack Amadi Manipur Miyamna CAB gi Mayokta Lairiba Sigi Mayek Sengna Khanghalagani Hairi. Chahi Kudingi World AIDS Day gi Thauram Pangthoklasu State Asigi Oina ART gi stock watpana HIV positive oibagi chang wangkhalakli haina HIV ga mari lenana thabak toriba organization mangana penda perform dorakli. Amasung athing bakayagi marakta chathakiba Manipur Sangai Festival 2019 ngasi loshinkre festival asi yengba lakpa madi stall hangbagi masing hanthabada Governor Dr. Najma Heptulana nungnangba phongdokre.